Image Paodam yang tabi di pakai pun mau Reena Naorem na han memukta da taram nok cari masih gimana rupa Paodam lockdown cayol aniga amuk sanggolagani haina Prime Minister Narendra Modi na phongdokre social distancing ngakna tana miyam na ngasi kaithel amadi dukan singdagi pot chai leina ke loina na Kakching Kendra gi MLA Y Surchandra na ising yauna chana thangna ba polam sing yanthokpa ngasi dagi hokre Mapungay papaw mong pizari. Yamdrabada Chief Minister Tarahundoiga Pungmari Chupna video conference pangthokrabagi matungda lockdown asi chayol aniga sangdoklagani haibagi wafam Prime Minister Narendra Modi na phongdokhi lockdown lauthokpa matamda PM Modi na haike malem lairibasi punsi leibagi ni meeting gi matungda mahana haikibada punsi amasung economy animak yamnamak maruoi Delhi Chief Minister Arvind Kejriwal na haikibada lockdown makha sangdokna bagi achumba Ware Prime Minister na laure lockdown nganna lauthok hobana developed country singdagi India na phibam khara phaba henbani karigumba hojek lockdown toklabadi kanaba mayam asi mangkragani Madhya Pradesh Chief Minister Shivraj Singh Chauhan na haikibada lockdown sangdokani COVID-19 thengnana bagi award pa polam leite Prime Minister na state sing na pirakpa suggestion sing taram na lausele West Bengal CM Mamata Banerjee nasu lockdown sangdokadabani haibaga loinana rabi crop ki damakta nation relief policy ama mathau tari haina phongdokki PM Modi na haikibada industry sing hangdoktuna thabak hawalagani lawmi singna makhoi gi pothok sing labukta adum yolhanna basu panki lawmi singna makhoi gi pothok sing adu consumer sing da direct phanghanba ngamnana ba agricultural produce market committee APMC MN tawragani haike Haukiba pung kunmari da mioi nifu sikhibaga loinana lebagasi sikhibagi masing chani kumthra mapal sukre naribana lising taret chamari nifuga taret yaure COVID-19 ki matangda lebagasi gi PM Narendra Modi na lebagasi gi state sing chief minister singa wari sanakre wari sanabadu da Manipur gi chief minister na North East ki mioi sing maruina Manipur gi mioi sing da India gi atai state sing da leiriba miyamna tathi tawoina tawriba si yangsin binaba khangan khibaga loinana Manipur da leiba mapal gi mioi sing lengak asina su ningthina ngak seli aduna Manipur gi mapal da leikhiba sing su ningthina ngak sen binaba mari leinaba CM sing da appeal tawkhi CM na phongdokhibada mapanda leikhiba Manipuri sing yum awaiman pinaba leitaba amadi chana thaknaba phangdabagi awaba kaya mayongnare makhoi ase Manipur da purakpa yananaba lambi ama sinbinaba PM da khangan khibaga loinana Manipur da COVID-19 gi quarantine center lising ahum chani sana ba thaurang tauri rims amadi jenims da phamung yangkai leiba COVID-19 gi tonganba block thamle rims da ventilator masing sui hangat kre mapalda Manipuri sing chaurakna mioi lising kuntrarom lady makoina state sing da lady ba adugi list ama semle state sing gi CM da chithi iraga tharagani maduna yariba makai makoibo chection na yengsenbiyo haiki CM na haiki bada Manipur Myanmar border ga naknabana yamna khudong thiningai oi aduna matam kharagi oina thingdile maduna COVID-19 na se hek loibaga area se border fencing tobina ba haiki Malemgi mafam kayada coronavirus sandorakpa thingnaba curfew amadi lockdown chatharinge cheragasida Christian lining chatpasingi Easter Sunday amadi Meitai Gaura Dharma chatpasingi cherauba lakpa asigidamakta yenglaga ngarang lengangna thokiba order amagi matung ina ngasi April gi tang 13 gi ayu pung 6 tagina pung 13 faubada lockdown komthoktuna Kaching Kaithel famhanki dukan sing hanghanki oil pump dasu thaupi ki lengaki order sidagi ngasi miyamna thoknaratuna darkar leiba polam sing leina ke miyam thorakpa du da Kaching district police ki maikai degi su miyamna social distancing thamna nanaba akan mamong da
ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯎꯈꯤ ꯑꯃꯗꯤ ꯉꯥꯛ ꯁꯦꯟꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯗꯨ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯅ ꯏꯇꯥ ꯇꯥꯗꯕꯗꯧꯅ ꯃꯥꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠ ꯂꯩꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯉꯥꯛꯅ ꯆꯠꯄ ꯎꯈꯤꯗꯦ ꯃꯤꯌꯥꯝ ꯑꯗꯨꯅ ꯒ꯭ꯔꯣꯁꯔꯤ ꯗꯨꯀꯥꯟꯁꯤꯡ ꯀꯩꯊꯦꯜ ꯂꯨꯛꯃꯥꯏ ꯐꯝꯕꯁꯤꯡꯗ ꯆꯕꯨꯟ ꯌꯣꯝꯁꯤꯟꯕ ꯊꯦꯡꯅꯈꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯒꯥꯔꯤꯁꯤꯡ ꯀꯩꯊꯦꯜꯗ ꯆꯪꯍꯟꯗꯅꯅꯕ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯅ ꯍꯣꯠꯅꯈꯤ ngasi curfew amadi lockdown chathariŋei ꯆꯩꯔꯛ ꯑꯁꯤꯗ ꯋꯥꯕꯒꯥꯏ ꯂꯝꯈꯥꯏ ꯕꯖꯥꯔꯁꯨ ꯍꯥꯡꯗꯨꯅ ꯀꯩꯊꯦꯜ ꯀꯥꯟꯅꯈꯤ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯍꯥꯡꯍꯟꯈꯤ ꯃꯐꯝ ꯑꯁꯤꯗꯁꯨ ꯃꯤꯌꯥꯝꯅ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯊꯝꯕ ꯎꯈꯤꯗꯦ ngasi ayuk pung 7 13 ꯐꯥꯎꯕ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯍꯥꯡꯍꯟꯗꯨꯅ ꯃꯤꯌꯥꯝꯗ ꯄꯣꯠ ꯆꯩ ꯂꯩꯅꯕꯒꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇꯅ ꯆꯤꯡꯅ ꯆꯥꯏꯅꯕ ꯉꯝꯈꯤꯗ꯭ꯔꯦ ngasi ꯁꯨꯒꯨꯅꯨ ꯀꯩꯊꯦꯜꯗ ꯃꯤꯌꯥꯝ ꯄꯣꯠ ꯂꯩꯅꯕꯗ ꯍꯣꯠꯅꯕꯗ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯊꯝꯕꯒꯤ ꯃꯃꯤ ꯎꯈꯤꯗꯦ ꯄꯨꯂꯤꯁꯀꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯗ ꯑꯍꯣꯕ ꯀꯌꯥ ꯂꯩꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯈꯤ ꯂꯣꯏꯅꯅ ꯄꯨꯂꯤꯁꯅ ꯃꯤꯌꯥꯝꯕꯨ ꯁꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯀꯥ ꯍꯦꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯖꯥꯁꯤꯡ ꯄꯦꯟꯅꯗꯕꯒꯤ ꯋꯥꯐꯝ ꯀꯌꯥ ꯊꯝꯂꯛꯈꯤ ꯃꯅꯤꯄꯨꯔꯒꯤ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗꯁꯨ ngasi ayuk ꯉꯥꯏꯍꯥꯛ ꯀꯩꯊꯦꯜ ꯍꯥꯡꯂꯝꯕꯗ ꯀꯩꯊꯦꯜꯗ ꯅꯣꯡꯃꯒꯤ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯊꯣꯛꯅꯔꯛꯈꯤ ꯇꯦꯛꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ SPTH ꯕꯤꯀ꯭ꯔꯝꯖꯤꯠ ꯑꯃꯗꯤ ꯑꯇꯩ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯔ ꯀꯌꯥꯁꯨ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯈꯤꯕꯁꯤꯡ ꯅꯤꯡꯊꯤꯅ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯇꯧꯍꯟꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯃꯣꯔꯦꯗ ꯆꯥꯅ ꯊꯛꯅꯕꯒꯤ ꯄꯣꯠꯂꯝꯁꯤꯡ ꯗꯨꯀꯥꯟꯗꯥꯔꯁꯤꯡꯅ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯍꯦꯟꯒꯠꯅ ꯌꯣꯜꯂꯕꯁꯨ ꯆꯥꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯤꯌꯥꯝ ꯃꯃꯜ ꯍꯦꯟꯒꯠꯂꯁꯨ ꯍꯦꯟꯅ ꯂꯩꯅꯈꯤ मालेंगी लेबा कयादा पाक सना संदोरकलिबा कोविड-19 थेंगनाननबा इंडिया पुंबदा चथरिबा लॉकडाउन मरम ओइरगा अवाबा थेंगनरिबा मियामदा चाना थकनबा तेंगबांग पिनिंगबसिंग लेप्तना येंथोकनरकली कक्चिंग असेंबली कंस्टिट्युएंसी के एमएलए सुरचंद्र महाकी असेंबली कंस्टिट्युएंसी की मफमसिंगदा लॉकडाउन के मरगसिदा पांगथोकदोरिबा चेरावबगा मरी लेनना आलू हवाई मंगल अमसुंग थंगनानबा इसिंग लेमना येंथोकपा हौख्रे MLA Surchandra hai hojikti MLA local area development fund su miyam gi awaba tengbang yarabanina Kaching assembly constituency gi miyamna chana thakna ba nongmada changdraba yadraba polam sing mahaki maikei gi angamba thakta honaduna lemna fanghanna basu honagani Kaching assembly constituency gi sora khungang asi thakna ba ising awaba leibana ngasidagi hauna water tanker ani seasonaduna yumthong khudingda पीबसु हौख्रे मखा तारकपदसु मियामगी मतेंग लौरगा महाकी माइकैदगी मियामगी दमक्ता नोंगमदा चंगद्रब याद्रब पोलमसिंग वातना फंगहन्नबसु होनखिगनी हाइनसु फोंदोरखि आई ngarangdagi horga uji koi alu mटर मंगल हवाई जी मसर गसी बेग सनी गुबा युथोंग खनुमुता आई किलो अमम फंगनबा आई masi evening bauda loini loini ayang ipong loini ada bag sani ma yumthong kilometer kilo omom bangani asi lage hol ising tanker gari ani na salaga free la yumthong kilometer thangla ising yenba hore Amarom da Kaching Wairi da leiba Sena Athlete Organization Sound Organization asina konba area da leiba yumthong khudingmakta alu hangam thau chom detergent surf amasung hawai yentoki Ideal Youth Association IYA Kaching Wairina tongan ba miyoi singi tengbanga loinana association aduna konba mafam singda leiba khara henna sotharaba yumthong sing khangatuna cheng kilogram manga alu hangam thau kilo kilogram amamam amasong kobi amamam yenthokre Kaching Turel Wang mada leiba Turel Wang ma Young Learners Association Tuelana Association asiki manungda leiba khara henna sotharaba imung sing khangatuna cheng kilogram manga alu kobi amasong thum yenthokre amarom dan avio Kaching Wairina councillor M Uma amasong ward member singa loinana anirak suboina hawai alu mangal amasong detergent surf yumthong khudingda yenthokre Kaching Municipal Council gi ward number 9 da leiriba Yengkhom Nilachandra social worker na ward asigi manung da leiba yumthong khudingda ngari alu amasong hawai kilogram amamam yenthoki Lions Club of Kaching Greater District 322 Dina Hauji India Pumbada COVID-19 na sandorokba sina maram oiraga sathariba lockdown gi manungda Kaching gi ward tara nithoi gi manungda leiba khwaidagi henna khudong chadraba imung sing khangatuna chana thakna bagi polam sing yenthokpa ngasidagi haukhre ngasi ahoba numita Kaching Laithago Leikai Thonglan Sabala Sangba Pareng Makha Leikai Panjao amadi Rajdhani Pareng da leiba leita laira singda cheng kg mari alu kg amamam amasong hawai musori kg
tangkhai tangkhai yenthokhi ngasi polamsing yenthokpagi aduda Lions Club Kaching President Uttam Kumar Naorem, Secretary Dr. M. Rajkumar, Y. Mohendro, Treasurer, Second Vice President and Munal Meitei amadi Lions Club of Kaching Greater gi member sing saruyaki. Agenda Kaching nasung asi coronavirus ki mayokta thengnana naba India sinba thungna lockdown chathakibana maramoiraga awan nanglaba suba chatpangam jadraba Kaching gi ward number 12 gi manungda leiba khwaidagi khudong chadaba imung sing khangatuna chana thaknaba potchai yenthokpa ngasidagi hokre ngasi ahoba numita angan sing eco park laifam lokno mamang ching laithagolda leiba thoidongna khudong chadraba imung singda cheng kg mari mari alu kg amamam tilau kg ani achathau 200 ml amade thum kg amamam yenthokki ngasi yenthokki ba aduda sarkarna thamliba guideline social distancing ngakna yenthokuna miyamda su social distancing karino haiba dugi wakhal adu tahanke ngasi ahoba numita agenda Kaching mai kaidagi Kaching police da surgical mask nifu surgical hand glove nifu hand sanitizer 200 ml gi mari amati liter tangkhai gi ising bottle humfu su kusinaki Kaching waidi taba morang them sagai gi manungda khara hena sothana leiriba imung singda Kaching waidi taba morang them sagai committee na sindona hoje covid-19 amara moiraga lockdown lekhibedagi awaba mayongnariba asigi yenglaga cheng amasung thum yenthokre cheng amasung thum yenthokpa asi sagai asigi yumthong khudingmakta suna yenthokpa ngangkhidabagi damakta ngakpinaba committee gi maikaidagi phongdorakli Khangabo Kendra gi MLA Okram Surja Kumarna COVID-19 gi lockdown da waraba Kendra sagi miyamda nongmada changba polam sing ngarangdagi tengbangba haukraba matungda ngasi so local club amadi local leader kayaga kusamnaduna Kendra sagi manungda leiba athokpam Khangabo Nepra Lamding amadi Khangabo part 1 2 3 gi imung yumthong kaya da polam kaya tengbang khre polam sing adubu yentholaduna MLA Surja Kumarna hai Layong asi thengnabada achouba thodang loriba doctor singda PPE personal protective equipment ki award pa lehenbigano yariba makai chingnaba khuding test tawthokpiyo amadi health sector da ahenba midyeng changbiduna layong asi ngakthokpa ngamnana naba honasi haina phongdoraki Kiam Sifai Wangmatabada Development Association Amurai Jamna ngasi club asigi 37 suba foundation day numika mari leinana club asina konba mafam singge yumthong chani kunda alu amadi chana thakna ba polam sing yenthokre namlekai lampak community hall uyan wangbal khangabok sanilo amadi khangabok sorok wangmagi akoibagi imung yumthong chamapal lomda ngasi su camp blooming amadi MMRC Unity Park chairman manager mangangna nongmada changba chanana ba polam kaya cherau ba kumhai ga mari leinana COVID-19 gi lockdown na chaiking fanglaba miyamda tengbang khre Amaromda Juribam district asigi paumi gi sinfamda thabak tawjariba working journalist taragani thoida Manipur Food Industries Corporation Limited Government of Manipur gi vice chairman oibeta natana Juri News Network Committee JJNC gi chief advisor suariba K Sarat Kumar na JNN gi khuthangda cheng hawai thum thau madi vegetable sing khusinna birakpagi damakta paumi sing gi mayom da chatuna JNN gi editor in chief O Dilip Kumar Meitena Khusinaraki DDK AIR Tom TV ISTV Image TV Impact TV Pokna Famamadi JNN gi paumi sing yauna polam sing adu Khusinaki Manipur Cultural Integration Conference Palace Compound gi office manakta Arapatagi Lairiba Mahero Amadi Casual Laborer Kunda Cheng KG Kun Yenthokre Lockdown Namara Moiraga Arapatagi Barada Lairiba Sing Asiki Damakta Karata Werabasu Mateng Pangna Bagi Wakalonda Cheng Singasi Yenmani Hari Prithibi gi lebak punwa makta coronavirus na laichat oina si sin bathungna chatharakpa sida central government amadi state government na laina sidagi ngakthongna ba lockdown amadi curfew tawkibada praja miyamna chana thangna ba polam sing leiba phangdaba amadi mapal thokpa yadabana awaba kaya mayongnariba sida Waikhong Gram Panchayat ki Pradhan Ward Member Singh amadi Laikai gi Club Organization Singa Kusamnaraga Praja Singda Yumthong Lisingani Chamnga Yankhairomda Chana Thakna Polam Singh Ngasi Yenthokre State asida lockdown amadi curfew makhatana tawba tarabadi Waikhong Gram Panchayat na Praja Singhi awabada makhatana mateng pangjakigani amadi saru yakigani haina Waikhong Gram Panchayat ki Pradhan na phongdorakli
Tamthiraba coronavirus namaram oiraga Indo-Myanmar border sil toksinkiba amadi lockdown tokibadagi France macha ahom, Italy macha ama amadi Spain macha ama punna mioi manga ase lamkoiba India fauroga Manipur romda laklaba matungda more da panduna lairamba adu ngasi makoi gi maramdamda hankhina nanaba haiduna ngasi more gi ADC El Manikanta yauna security na makoibo Imphal da puthokre foreigner sing aduna makoibo maramdamda halagani tabada haraubu phongdokhe More 1 number 3 gi yumamada barada lairambani haiba nan Manipuri nupa ama mamang tha March ki tang taraga nithoi da Manipur thadolaga Bangalore da sakhiba mioi ase thasigi tang Nepal da Bangalore gi hospital amada test tawbada coronavirus positive oire hairi mioi adugi history lawrakpada nan Manipuri nupa siga room thangnabada leiba mioi sing yauna mahaka naknarambani haiba mafam ani dagi punna mioi taramapal ngasi ayu more hospital gi Doctor team ama laktuna makoi singadu ambulance ani da haptuna Rims hospital da pukre makoi singadu ngasi test tawragani hairi amaromda ngasi Maitai Council Moregi office da pangthokhiba paumising unaba amada MCM gi general secretary and inauchana phongdorkhibada coronavirus na malengi leba kayada sohalakpadagi more da civil administration district police atai leiriba security force singa matam chana thabak lokhat pirakpadagi March tang mapalda order mathoktuna March ki tarada Indo-Myanmar border thingdin kre masina coronavirus asna anaba mioi amata more da leitri masigi damakta MCM na Manipur government civil administration police atai forcing bo thagatpa phongdoragli asigumlaba section thorang lokhalakpa sina more gi prajada haksel gi lamda yamna kanaba piragasu more haiba lamdamase lowsing leitaba maramna Imphal lomdagi amadi Myanmar romdagi pusalaklaga chaba maram oibana Hojik chana thaknabagi pochai gi awaba kaya mayoknare April thada Manipur sarkar na cheng lem na pibirakpi gi damakta so more prajana yamna harauba phongdoknarakhi adubu yum amada 10 kg dagi henna phangdaba aduga mafam kharadana cheng kg 12 phangbasu yauri hairiba cheng kg 10 khaktana matam kuina chaba yadabanina imung kaya amana awaba mayoknari maramaduna handak prime minister gi cheng phanghangani haina tai maduda more gi cheng gi sarwadu khara hengana pibiragadi yamdrabada imung amada cheng kg kun gi changda phanghanbirabadi miyamna harawani loinana atai asa thaki polam singsu ningthina phanghanaba mari leinaba singna honabina ba haina mahana apil torokli yaragadi koi more gi awaba si yengbiraga mukhaina MCM gi through da mating pangdiragadi ekoi makoi gi damakta koi tabimal khangbo chagani koi yam harau jagani aduga koina hojik sarkar na budi order thopi gre koina order thoi bijaida cheng gi quantity yam da maramna more da leri ba population si mayam si hari ba cheng dina kona roi da maramna Manipur sarkar na moi gi hangada ba chakthung je henga than biraga koi yari gai Manipur gi matai oidana koi gi Imphal yam lakpa tampak yam lakpa koi chan thangna su lawbadi yam waba phibam je lei bisidaida Manipur sarkarna upay ama sinbiraga koi gi more gi praja singse masi awabadi kokhanbina ba lambi ma sinbi haidana United Kingdom UK na India dagi paracetamol packet million ahum hayeng nomaijing nomita phanglagani Minister of State for South Asia and Commonwealth in the Foreign and Commonwealth Office FCO Tarik Ahmadna haikibada UK amasung India na COVID-19 gi trade thengnabada khusamnana thabak makhatana thabak tominargani Goa, Mumbai, Delhi, Amritsar, Ahmedabad, Hyderabad, Kochi, Kolkata, Chennai amadi Tiruvananthapuram dagi traveler sing lakliba cheyol dagi chakhiba haunanabagi wafam phongdoki ngarang phawbada UK da COVID-19 da sikhiba mi masing lising nipan nakshin kre aduga COVID-19 gi case na narabana lising humfuga manga hen kre hairi aroibada maroi paw amhanna pijari lockdown cheyol aniga amuk sangdolagani haina Prime Minister Narendra Modi na phongdokre social distancing ngakna tana miyam na ngasi kaithel amadi dukan sing dagi pochai leina ke loinana Kakching Kendra gi MLA Wai Surchandra na ising yauna chana thangna ba polam sing yanthokpa ngasi dagi hokre masi damakta di mes Paodam loisindari miyam bo mohanna khurumdari